ꯕꯥꯃꯣꯟꯒꯤꯁꯨ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯂꯥꯏꯅꯤꯡꯗ ꯉꯥꯡꯅ ꯆꯠꯂꯤ, ꯈ꯭ꯔꯤꯁꯇꯥꯟꯒꯤꯁꯨ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯂꯥꯏꯅꯤꯡꯗ ꯉꯥꯡꯅ ꯆꯠꯆꯔꯤ, ꯄꯥꯡꯒꯟꯒꯤꯁꯨ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯂꯥꯏꯅꯤꯡꯗ ꯉꯥꯡꯅ ꯆꯠꯂꯤ꯫ ꯍꯥꯏꯔꯤꯕ ꯂꯥꯏꯅꯤꯡꯁꯤꯡ ꯑꯗꯨꯕꯨ ꯆꯦꯛꯁꯤꯟꯅ ꯉꯥꯛ ꯁꯦꯜꯂꯤꯕ ꯐꯨꯔꯨꯞꯁꯤꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯕꯨ ꯊꯥꯒꯠꯆꯔꯤ꯫ ꯑꯗꯨꯒ ꯍꯧꯔꯛꯂꯤꯕ ꯏꯆꯤꯜ ꯏꯅꯥꯎ, ꯃꯔꯨꯞ ꯃꯄꯥꯡ, ꯏꯆꯦ ꯏꯆꯜ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯃꯩꯇꯩ ꯑꯃ ꯑꯣꯏꯔꯒꯗꯤ ꯃꯩꯇꯩ ꯂꯥꯏꯅꯤꯡ ꯆꯠꯂꯁꯤ꯫ ꯃꯩꯇꯩꯅ ꯃꯩꯇꯩ ꯂꯥꯏꯅꯤꯡ ꯆꯠꯇꯅ ꯑꯃꯗꯤ ꯌꯣꯛꯈꯠꯇꯅ ꯃꯤꯇꯣꯞꯅ ꯀꯩꯗꯧꯅꯨꯡꯗ ꯌꯣꯛꯈꯠꯄꯤꯔꯣꯏ꯫ ꯃꯇꯝ ꯑꯃꯗ ꯃꯩꯇꯩꯒꯤ ꯃꯔꯝꯗ ꯋꯥ ꯉꯥꯡꯕꯗ ꯅꯣꯛꯅꯔꯝꯕꯗꯨ ꯍꯧꯖꯤꯛꯇꯤ ꯑꯗꯨꯒꯤ ꯃꯇꯝ ꯅꯠꯇꯔꯦ꯫ ꯃꯐꯝ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯃꯩꯇꯩꯒꯤ ꯂꯥꯏꯅꯤꯡꯗ ꯂꯣꯏꯅ ꯑꯣꯟꯁꯤꯟꯅꯔꯛꯂꯦ꯫ ꯃꯔꯝꯁꯤꯡ ꯑꯁꯤꯗꯒꯤ ꯑꯩꯒꯤ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯃꯩꯇꯩ ꯂꯥꯏꯅꯤꯡꯗ ꯆꯠꯆꯔꯕꯅꯤ꯫ ꯑꯩꯒꯤ ꯏꯃꯨꯡꯒꯤ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯈꯨꯗꯤꯡꯃꯛ ꯃꯩꯇꯩ ꯂꯥꯏꯅꯤꯡꯗ ꯂꯣꯏꯅ ꯄꯥꯡꯊꯣꯛꯆꯔꯒꯅꯤ꯫ ꯃꯩꯇꯩ ꯑꯃ ꯑꯣꯏꯔꯒꯗꯤ ꯃꯤꯌꯥꯝꯁꯨ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯈꯨꯗꯤꯡꯃꯛꯇ ꯃꯩꯇꯩ ꯂꯥꯏꯅꯤꯡꯗ ꯂꯣꯏꯅ ꯄꯥꯡꯊꯣꯛꯃꯤꯟꯅꯔꯁꯤ꯫ ꯃꯅꯤꯄꯨꯔꯗ ꯈꯨꯟꯗꯥꯔꯤꯕ ꯐꯨꯔꯨꯞ ꯈꯨꯗꯤꯡꯃꯛ ꯑꯃꯒ ꯑꯃꯒ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯑꯗꯨꯝ ꯍꯤꯡꯃꯤꯟꯅꯁꯤ꯫ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯍꯥꯏꯖꯕꯒ ꯂꯣꯏꯅꯅ ꯄꯨꯝꯅꯃꯛꯄꯨ ꯄꯨꯅꯦꯝꯖꯔꯤ꯫ ꯍꯥꯏꯖꯔꯤꯕ ꯋꯥꯍꯦꯡꯕꯝ ꯖꯣꯏꯀꯨꯃꯥꯔ ꯃꯩꯇꯩ, ꯋꯥꯋꯥꯏ ꯇꯦꯔꯥ ꯄꯤꯁꯛ꯫ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯇ ꯈꯪꯍꯟꯖꯕ ꯑꯃ, ꯉꯁꯤ ꯋꯥꯛꯆꯤꯡꯒꯤ ꯅꯣꯡꯃ ꯄꯥꯟꯕ ꯇꯥꯡ 12 ꯊꯥ 12 ꯁꯣꯛ 2025 ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯋꯥꯍꯦꯡꯕꯝ ꯖꯣꯏꯀꯨꯃꯥꯔ ꯑꯃꯗꯤ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯃꯩꯇꯩ ꯂꯥꯏꯅꯤꯡꯗ ꯂꯣꯏꯅ ꯑꯣꯟꯖꯔꯤ꯫ ꯍꯥꯟꯅꯗꯤ ꯑꯩꯒꯤ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯒꯧꯔꯒꯤ ꯂꯥꯏꯅꯤꯡꯗ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯩꯇꯩ ꯑꯃ ꯑꯣꯏꯅ ꯁꯅꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔ ꯑꯁꯤꯗ ꯄꯣꯛꯂꯕꯅꯤꯅ ꯃꯤꯒꯤ ꯂꯥꯏꯅꯤꯡꯗ ꯃꯈꯥ ꯇꯥꯅ ꯆꯠꯂꯨꯕꯒꯤ ꯃꯊꯧ ꯇꯥꯗ꯭ꯔꯦ ꯈꯟꯕꯗꯒꯤ ꯑꯩꯈꯣꯏꯒꯤ ꯏꯁꯥꯒꯤ ꯑꯣꯏꯕ ꯂꯥꯏꯅꯤꯡ ꯍꯥꯏꯕꯗꯤ ꯃꯩꯇꯩ ꯂꯥꯏꯅꯤꯡꯗ ꯆꯠꯆꯔꯦ꯫ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯐꯨꯔꯨꯞꯁꯤꯡ ꯍꯥꯏꯕꯗꯤ ꯈ꯭ꯔꯤꯁꯇꯥꯟꯒꯤꯁꯨ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯂꯥꯏꯅꯤꯡꯗ ꯉꯥꯡꯅ ꯆꯠꯆꯔꯤ, ꯄꯥꯡꯒꯟꯒꯤꯁꯨ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯂꯥꯏꯅꯤꯡꯗ ꯉꯥꯡꯅ ꯆꯠꯂꯤ, ꯕꯥꯃꯣꯟꯒꯤꯁꯨ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯂꯥꯏꯅꯤꯡꯗ ꯉꯥꯡꯅ ꯆꯠꯂꯤ꯫ ꯍꯥꯏꯔꯤꯕ ꯂꯥꯏꯅꯤꯡꯁꯤꯡ ꯑꯗꯨꯕꯨ ꯆꯦꯛꯁꯤꯟꯅ ꯉꯥꯛ ꯁꯦꯜꯂꯤꯕ ꯐꯨꯔꯨꯞꯁꯤꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯕꯨ ꯊꯥꯒꯠꯆꯔꯤ꯫ ꯑꯗꯨꯒ ꯍꯧꯔꯛꯂꯤꯕ ꯏꯆꯤꯜ ꯏꯅꯥꯎ, ꯃꯔꯨꯞ ꯃꯄꯥꯡ, ꯏꯆꯦ ꯏꯆꯜ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯃꯩꯇꯩ ꯑꯃ ꯑꯣꯏꯔꯒꯗꯤ ꯃꯩꯇꯩ ꯂꯥꯏꯅꯤꯡ ꯆꯠꯂꯁꯤ꯫ ꯃꯩꯇꯩꯅ ꯃꯩꯇꯩ ꯂꯥꯏꯅꯤꯡ ꯆꯠꯇꯅ ꯑꯃꯗꯤ ꯌꯣꯛꯈꯠꯇꯅ ꯃꯤꯇꯣꯞꯅ ꯀꯩꯗꯧꯅꯨꯡꯗ ꯌꯣꯛꯈꯠꯄꯤꯔꯣꯏ꯫ ꯑꯩ ꯏꯁꯥ ꯑꯁꯤ ꯃꯩꯇꯩ ꯑꯃ ꯑꯣꯏꯔꯨꯕꯅ ꯇꯨꯡꯗꯨꯅ ꯂꯩꯔꯤꯕ ꯃꯩꯇꯩ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯗꯒꯤ ꯑꯆꯨꯝꯕ ꯂꯝꯕꯤꯔꯣꯝꯗ ꯈꯣꯡꯀꯥꯞ ꯑꯃ ꯑꯅꯤ ꯍꯥꯟꯅ ꯆꯠꯆꯔꯝꯂꯒꯦ꯫ ꯃꯩꯇꯩ ꯄꯨꯝꯅꯃꯛꯁꯨ ꯃꯩꯇꯩꯒꯤ ꯑꯁꯦꯡꯕ ꯂꯥꯏꯅꯤꯡꯗ ꯆꯠꯂꯁꯤ꯫ ꯑꯗꯣꯝꯒꯤ ꯏꯆꯥ ꯏꯁꯨꯁꯤꯡꯗ ꯑꯁꯦꯡꯕ ꯋꯥꯔꯤ ꯂꯤꯕꯤꯌꯨ꯫ ꯑꯩꯈꯣꯏꯁꯤ ꯀꯔꯝꯕ ꯐꯨꯔꯨꯞꯅꯣ? ꯃꯩꯇꯩ ꯐꯨꯔꯨꯞꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯑꯁꯦꯡꯕ ꯂꯥꯏꯅꯤꯡ ꯃꯩꯇꯩ ꯂꯥꯏꯅꯤꯡ ꯂꯩꯖꯩ꯫ ꯑꯗꯨꯕꯨ ꯃꯔꯛꯇ ꯍꯤꯟꯗꯨ ꯒꯧꯔ ꯂꯥꯏꯅꯤꯡ ꯆꯠꯂꯨꯕꯗꯒꯤ ꯃꯇꯝ ꯀꯨꯏꯅ ꯃꯩꯇꯩ ꯑꯩꯈꯣꯏꯒꯤ ꯂꯥꯏꯅꯤꯡ ꯑꯁꯤ ꯀꯥꯎꯔꯨꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯃꯩꯇꯩ ꯑꯃ ꯑꯣꯏꯔꯕꯗꯤ ꯃꯩꯇꯩ ꯂꯥꯏꯅꯤꯡ ꯆꯠꯄꯒꯤ ꯃꯇꯝ ꯑꯣꯏꯔꯦ꯫ ꯃꯇꯝ ꯑꯃꯗ ꯃꯩꯇꯩꯒꯤ ꯃꯔꯝꯗ ꯋꯥ ꯉꯥꯡꯕꯗ ꯅꯣꯛꯅꯔꯝꯕꯗꯨ ꯍꯧꯖꯤꯛꯇꯤ ꯑꯗꯨꯒꯤ ꯃꯇꯝ ꯅꯠꯇꯔꯦ꯫ ꯃꯐꯝ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯃꯩꯇꯩꯒꯤ ꯂꯥꯏꯅꯤꯡꯗ ꯂꯣꯏꯅ ꯑꯣꯟꯁꯤꯟꯅꯔꯛꯂꯦ꯫ ꯃꯔꯝꯁꯤꯡ ꯑꯁꯤꯗꯒꯤ ꯑꯩꯒꯤ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯃꯩꯇꯩ ꯂꯥꯏꯅꯤꯡꯗ ꯆꯠꯆꯔꯕꯅꯤ꯫ ꯑꯩꯒꯤ ꯏꯃꯨꯡꯒꯤ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯈꯨꯗꯤꯡꯃꯛ ꯃꯩꯇꯩ ꯂꯥꯏꯅꯤꯡꯗ ꯂꯣꯏꯅ ꯄꯥꯡꯊꯣꯛꯆꯔꯒꯅꯤ꯫ ꯃꯩꯇꯩ ꯑꯃ ꯑꯣꯏꯔꯒꯗꯤ ꯃꯤꯌꯥꯝꯁꯨ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯈꯨꯗꯤꯡꯃꯛꯇ ꯃꯩꯇꯩ ꯂꯥꯏꯅꯤꯡꯗ ꯂꯣꯏꯅ ꯄꯥꯡꯊꯣꯛꯃꯤꯟꯅꯔꯁꯤ꯫
ꯃꯅꯤꯄꯨꯔꯗ ꯈꯨꯟꯗꯥꯔꯤꯕ ꯐꯨꯔꯨꯞ ꯈꯨꯗꯤꯡꯃꯛ ꯑꯃꯒ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯑꯗꯨꯝ ꯍꯤꯡꯃꯤꯟꯅꯁꯤ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯍꯥꯏꯖꯕꯒ ꯂꯣꯏꯅꯅ ꯄꯨꯝꯅꯃꯛꯄꯨ ꯄꯨꯅꯦꯝꯖꯔꯤ ꯍꯥꯏꯖꯔꯤꯕ ꯋꯥꯍꯦꯡꯕꯝ ꯖꯣꯏꯀꯨꯃꯥꯔ ꯃꯩꯇꯩ ꯍꯋꯥꯏ ꯇꯦꯔꯥ ꯄꯤꯁꯛ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯒꯤ ꯃꯤꯌꯥꯝꯗ ꯈꯪꯍꯟꯖꯕ ꯑꯁꯤ ꯂꯣꯏꯖꯔꯦ ꯚꯤꯗꯤꯑꯣ ꯑꯁꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯃꯩꯇꯩ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯁꯤꯌꯥꯔ ꯇꯧꯕꯤꯌꯨ ꯌꯧꯍꯟꯕꯤꯌꯨ ꯚꯤꯗꯤꯑꯣ ꯑꯁꯤꯗ ꯑꯀꯥꯏꯕ ꯑꯃꯠꯇ ꯌꯥꯎꯗꯕ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯩ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯌꯥꯏꯐꯃꯤꯟꯅꯔꯁꯤ